Hi guys. Kuire video thagatabaju ado asidi acham boina pure soibum miromane borane aduga nga taubaga adu mayam chaba jarage soibum miromba ama bora ama nga taubaga sakse ine nga khatli ne table se pick page de stand ju ya da bagi adu na da wi chúc Kubidam chama bora anh đi đi luôn là sao này đi qua đi chụp bài rồi mama kita anja dia mau kudu kok pas aja mình tăng cho anh đúng không nhỉ đây mà sao bên này không mga ga ko le min tre ko ndu du gine mga ya ok tre do ma je khang ma le bani video call ka we ja na te bani mu bang ko je video call ko sele 이런 거지 이만 밀런 비벤이 보고 아무튼 하와 나 지금 매야 부터 뜬자고 이거 대박 ꯑꯩꯈꯣꯏꯒꯤ ꯕꯦꯠꯀ ꯃꯦꯟ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯄꯤꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏ ꯎꯗꯕꯗ ꯃꯥ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯣꯔꯣꯛꯇꯤ ꯁꯥꯏ
ꯉꯁꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯍꯥꯟꯅ ꯆꯥꯖꯔꯦ ꯃꯌꯥꯝ ꯅꯣꯡ ꯏꯁꯥ ꯌꯥꯝ ꯀꯤꯌꯦ ꯑꯩꯈꯣꯏꯗꯤ nutrients nga tao ang piso. Ganun. Sakit ang mama. Nga tao ba siya? Diba yung nga tao ba siya? Chắc mình có thể nó không ạ? Mình qua ngang bờ cào Không có 없어. 인장제 렘 너무하네 자슬로
ꯆꯥꯝꯕꯅꯤꯀꯣ ꯍꯥꯎ ꯀꯥꯏ ꯊꯤꯕꯁꯦ ꯄꯥꯟ ꯏꯔꯣꯝꯕꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯟꯅꯗꯧꯅꯦꯕ ꯏꯀꯥꯏꯊꯕꯤꯁꯦ ꯁꯤꯗ ꯄꯥꯟ ꯐꯪꯗꯦꯕ ꯄꯥꯛꯅ ꯑꯃꯨꯛ ꯐꯪꯉꯦ ꯑꯗꯣ ꯃꯨꯛꯕꯥꯡꯒꯤ ꯅꯠꯇꯕꯗ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯔꯝ ꯄꯥꯟ ꯆꯥꯎꯔꯤꯅꯣ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯈꯤꯗꯣ ꯀꯥꯎꯔꯕ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯕ꯭ꯔꯦꯟ ꯌꯥꯗꯕ ꯑꯉꯥꯡ ꯑꯃꯒ ꯂꯩꯃꯤꯟꯅꯗꯅ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ ꯆꯥꯗꯤ ꯃꯥꯜꯂꯦ ꯑꯕꯦꯝꯗꯤ ꯃꯆꯥꯀ ꯆꯥꯗꯒ ꯏꯔꯨꯖꯅ ꯆꯪꯉꯤꯅꯤ ꯀꯩꯅꯣ ꯍꯦ ꯆꯤꯟꯗ ꯌꯥꯠꯂꯦ ꯑꯃ ꯀꯩꯅꯣꯗꯣ ꯂꯝ ꯃꯔꯣꯏꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯟ ꯑꯃ ꯇꯥꯎꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯏꯔꯣꯝꯕꯒꯗꯤ ꯉꯥꯒ ꯌꯥꯝ ꯆꯥꯅꯩꯗꯅ ꯁꯤ ꯂꯥꯛꯄꯗꯤ ꯉꯥ ꯑꯃꯨꯛ ꯇꯦꯁ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛꯇꯪ ꯆꯥꯍꯧꯕꯅ ꯐꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯉꯥ ꯇꯧꯕꯁꯦ ꯀꯩꯅꯣ ꯑꯩ ꯄꯥꯝꯃꯦ ꯋꯥꯔꯦ ꯑꯁꯤꯁꯨ ꯃꯨꯛꯕꯥꯡꯁꯦ ꯅꯍꯥꯟꯗꯩ ꯀꯨꯏꯔꯦꯕꯀꯣ ꯇꯧꯁꯦ ꯍꯥꯏꯅ ꯇꯧꯗ꯭ꯔꯤꯁꯦ ꯊꯕꯛ ꯆꯠꯂꯦꯕ ꯊꯕꯛꯇꯣ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯉꯧꯕꯗ ꯑꯗꯨꯝ 11-12 ꯑꯗꯨꯝ ꯇꯥꯗꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯃꯌꯥꯝꯅ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤꯅ 하오래 싫어 맛있어 아주 싫어 그래? 제가 어디 보러 가나 cái thì cứ mua mua sản phụ đi lau dầm lau rồi bây giờ ngập cả
ꯆꯥꯔꯖꯥꯠ ꯆꯥꯔꯤꯕ ꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯃꯊꯪꯗ ꯍꯥꯏꯗꯤ ꯆꯥꯍꯟꯅꯤꯡꯕ ꯏꯟꯖꯥꯡ ꯂꯩꯔꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯁꯜꯂꯒꯦ